Negative oirabi nupi masa adu ngasi Zenimski COVID Block General Ward hongdokre hayeng test tawda negative oirabadi doctor singda asobo mana pigini CM ngasi April gi tang mangada ngasi phongbasi phongda Manipur da ahanbo oina C19 laisatna positive oibadagi porompat ta lairiba Zenims hospital da layeng duna lairakhibi thangwai bandagi nupi masa adu ngarang test tawda negative oire haina lakthraba matungda makha tana mahak ki haksang gi phibam yamna phagalakpadagi ngasi digi hauna Zenims ki ICU ward gi COVID Block General Ward hongdokre ma ki phibam phagalakpada hospital gi doctor singna harau tayam phongdokli hayeng aroiba oina test tawda negative oirabadi masagi mayumda halhanbagi thorang lokhatkani haina Zenims ki director Dr. TS Bimon ngasi pauksi asigi wari sanamda phungdokre amaromda hayeng aroibu oina test tawba matamda nupi masa asi negative oiba tarabadi mahakpu layengbada achauba thodang lokhiba Zenims ki doctor amadi mari lainabasingda achauba manapi duna ikai khumnabu utkani haina chief minister na haidi ngasi nungthil chief minister na pauksi asigi wari sanaba matamda thangmai bandagi nupi masa asigi ngarang test tawda negative oikhiba haibasi yamna haifam khangdana nungaiba fawi punamak makpu thawai yauna ahing nungthil tumba sawa khangdana layengbugi thabak sathariba doctor amadi mari leinaba nursing amadi staff singi hotna zamani isorgi thawjaldagi hayengi aroiba test asida negative oirabadi laibak asigi achauba mai pakpa ama oigadoribani maduna mahakpu layengbada achauba thodang lokhiba doctor amadi mari leinaba staff singda achauba manapi duna mapung phaba ikai khumnabu utkani haina chief minister na pauksi asina harau nungaiba phungdo ihainsu boxi asina phungdoralge duga atapa maroiba pawmanamo lockdown manungda aeroplane da kwa mana pusilakpa sarkar na lumna lawi lokhatpam thokpa ain gi oiba thabaksing lokhatkani CM C19 laisatagi ngak thoknaba Bharat sarkar na numit kunga mathoini chupna Bharat pumba total lockdown toringai serakta ngarang Imphal International Airport aeroplane anida yamlaba kwa mana mitha mana pusilakhiba adu sarkar na lumna lawi kanana matau karamna pusilaklibano haibadu mari makhong thidoktuna ain gi oiba thabak lokhatna bokhotnagani wafam asing ngasi nungthil pauksi asiga chief minister N Biren gi wari sanaba matamda chief minister na isang thona phungdokhibani chief minister na makhata na phungdorakhibadi ngarang Imphal International Airport ta cargo plane ahum thunglakhi plane ani amadi kwa mana ngakta purakhi atopa plane amana hidak langthaki polamsing amadi post office ki sithi amasum atai mari leinaba polamsing purakpani haiba khangle kwa mana sing adu matau karamna kanana pusilakpano haibadu sarkar na thidokani haiki chief minister na makhata na phungdokhibadi March 19 da Bharat pumba lockdown lauthokhiba aduda airport kya da mathangi numita paigadaba aeroplane kya panduna lakhi makata na Union Home Minister gi maikaidi gi flight service tawba thingkibadagi aeroplane sing airport ta panduna lakhi adubu makata na essential service ki oiba pochai pubagi aeroplane sing paibagi yaba pirakpadagi han Imphal da pairakadabadagi Kolkata airport ta panduna lairiba cargo plane ahum adu ngarang Imphal la pairakpo oigani haibagi thajaba lei adubu asengma maram khangdoknaba sarkar gi maikaidi yamna kano hotnari niyam lana kwa mana pusinba hotnaramba tarabadi sarkar na ain gi oiba thabak sapsana lokhatkani ngasi su makhata na cargo plane ani da kwa mana pusilaknaba tharang tarom ki haiba pauta badagi sarkar na pusilakpagi athingba thamkre lockdown manung dari sarkar gi permission yaudrabri non essential oiba poching pusilakpa yade haiba lei kwa mana pusilakpa sisu phana court ki athingba lairurabasu amung athingba du lakthokiba laikre hiramasigi matang da chief secretary da sinnaduna mari makung sapsana thigatnaba khangankre sarkar na tumina khak laisuloi ain gi oiba thabak lokhatkena hansu pauksisigi phutang na phongdoragli duga maya pauno behek lakpa update